Fake news thaweina semlakpa social media gi platform sing cheksinna yengsinba fai handakta India government ki National Register Management Authority amasung Department of Telecommunication anina khusamnaduna India pumbada social media gi khuthangda mock drill ama pangthoki jab manaba matamda miyamna painariba smartphone singda test alert ama kha khongalaki mai paklaba test alert adu leibak asida karigumba thokdok wathok ama natraga natural disaster ama thoklam daida miyoi pumnamak cheksinna leiba yananba thorang ama kha paikhatpani madudagi su social media haibasi hauziki matamda kayam yamna maru oikhrbage haibadu achangba khudam oiragani online platform singamadi application singasi miyoiba khunaida khwaidagi kanaraba amasung miyamna mathau taba amagumna sizinaba posak oiri Facebook WhatsApp Instagram YouTube amadi X na singba social media platform singasina aikhoi pumnamakpu amaga naksinaba helale aduga amagi mapau mipum tingna khanganba ngamle asigumba makalgi platform asi hauzikti khwaidagi mapangal kale khudakta miyoila kayada thodok wathok amagi e pau phanganba ngami maramaduna newspaper gi khongsat fawba maning hanbadawna tori platform sing asigi mateng lawraga miyoi kaya amasu hingale lalol etikta khomang sausil hale lenga ki oiba e pawsu khudakta miyamda phanganba ngamle education gi mangal pibada nungai hale miyamna aronbo oina lawnaramba court ki proceeding fawba social media platform singda live oina uhanba ngamle makal kaya ki entertainment su yengjaba yare aying asagi nungju nungsagi e pawsu khuda ki oina phanganba ngamle naha kaya amagi sendan pham su pire aduga lalonba singna pot yonebagi afaba mafam amasu oire khuda moina haribada miyoiba aikoi gi tangai fadaba kaya marumda social media haibasi yauda yaurakle Housing amu artificial intelligence hapsinduna social media gi platform asi aduki mati khumang sausin bahibadu oikre iba paba thoktoba misam miyamda kanagumana tharakba sithi ama fawba mobile phone sizinaraga AI gi khuthangda khonjal oina pahanba ngamle lon kaya amagi translation su piba ngamle masidagi su hendokladuna application ama iba complaint ama iba fawba irai laiba tangkak oirakle thaina mamangaida kapkiba musi tawrba black and white ki photo fawba haujikta number phajarba color singa loinana photo print tawba yare adubo asuk yamna kana kharba platform singasi kanagumba kharana kari maram gidamaktono haiba khangdaba mongda lana sizinari migi account hack tawba personal file sing huranba namthak tawraga migi account gi sel huranba amati social media da miyoi amagi ikai khumnaba mangba yaba sasinaba wafam kaya thagalakpana chingba tawduna miyamda yamna chawna khudong chadaba mayok na halakle Manipur da kangluk irangna laitadraba miyamna social media gi platform singasi ningthina param chumna sizinaribra haibasi mari leinaba authority na mideng changdaba dongna tawi sasinaba account kaya marum hanglaga sumdaba aranba e paw mayam ama social media da thagatuna miyambo charangnaba phibam amada leihalle khodamoina kukisingna phakiba nagagi miyoi taruk adu onthokna phibam chadana halaga leinungdagi phangle nagasingna phakiba kuki gi micham 13 adusu hatok lamle haibana chingba khudakta irang thoklakpa yaba semjin sajinba paw mayam ama thaduk naraki masidagi hendokladuna asiba haksang singatu leima khongda leiba lanmi gi kemta leire rims ki mokta puraklagani haiba fawba semjinduna Paumi sing pawba kangau nahan ba yawhale asigumba sasinaba e paw sing asi AI sizinaraga hinglingai gi saktam sing atu asibo ina uhanduna awaba nanglaba imung manunggi miyo singda sathirba saitheng piri Pazin kraba miyo sing adugi imung manungna ahing nungtal numidang thidra makoibu thadorakpagi nungaiba paw ngaringai gi seraktuda asibo ina fangle haiba e paw ngakta laklagadi imung aduda leiriba masa masu mama mapa oiba sing adu kari oiramgadagi asawba duna maram oiraga kangbu amagi mi afang ba halakpa migi khulda changlagi attack torakpa natraga thawai nungai mandabadagi masa mathanta sijakibadura makhoina pamlibase tonga haibasi matam amadadi chinbung wari oirami matamduda fawba tonga makhong pali hainarimlibani haibadi yamna thuna yangna mi amadagi mi amada sandoi hainarimlibani haujikti social media platform asina malem asi pictru pikpa mafam ama oirabani second khara khaktada malem sinba thuna paw yohanba ngamlabani aranba pawadu social media da tonga oina sandorakpada maduda thokadaba khudong thiba singadu maikai yaudaba mongda fake news semliba kangbu aduna thaweina lumna lode madu semliba kangbu adugi wakhalo adusu angakpani matang asida panjaningba wafamdi kangluk irang thokningi matam asida kangluk amaga lana lawnaba yaba mongda aranba paw sandokpa kangbu adu pharaga logi oiba cherak fanganbagi tangai fadaba lei masigi damak leingakna lengliba cyber crime police station SP ama thamlaga personnel chawwa gi mathakta thabak tawhanduna question senaba matam yore khudong thiba mayok nakraba tungta mara leibising thiraga phabagi mahutta khudong thiba thoktringaida aranba paw sandokpa kangbu adu thingnanaba thabak lokhatpana fagani haijaningi